Number 1. Som khangbibra honi haibadi khohi sa ningthi jana thambirabadi sungpum pumde. Archaeologists singna thengnakhi madudi ngasidagi chahi lesing ahum gi mamangda Egyptian singna siznaramba khohi sa karimata tawdana saba yana thengnakhi. Number 2. Malemda khwaidagi tenba lan sa haujuk phawbagi oina Britain amadi Zanzibar hariba lam ani sina soknakhiba lan na oiri 1896 ta thokhiba lan ase minute 39 khaktang soknakhi. Number 3. Paris ta leiriba 330 meter yauna khwaidagi wangniba Eiffel Tower sa kalen thada magi awangba sa hengatli. Masigi maram sa summer season da masigi yotsi nungsagi maisana yeibada inch tarukki jangda wangba hengatli hairi. Number 4. Som khangbibra Malem Prithviga sangdamnaba matamda Venus hairiba planet asa mahaki nongmagi matam sa magi chahi amagi matamdagi hena sangi. Maramdi Venus hairiba planet asina mapung phana Prithvigi khongjat asigum rotate tawba matamda 243 Earth days sangi. Adubu namitki akoibada leiba matamdana 225 Earth days khaktamak sangi. Number 5. Adom khangbibra Octopus hairiba jiba sa heart ahum pali. Heart ani amana gills tamna epibada sizinai aduga lemhoriba amana masagi awatpa saruksingda epibada sizinai. Number 6. Aikoi miyoibagi maruoiba organ ama oiriba heart sa mangondagi kapthurai iba igi pressure sa phit 30 wangba mafam ama yoba ngambagi sangda kapthurai. Number 7. Aikoi miyoibagi khwaidagi pikpa saru sa aikoigi nakongda yauriba steps bone asini. Number 8. Adom khangbibra nangi brain na siznariba sa nangi haksanggi apunba oxygen amasung apunba sariba calories tugi 20% khaktani. Number 9. Miyoibagi naton sina namba ngamliba tongan ba apunba manam sa 1 trillion gi sangda namba ngamme. Number 10. Aikogi stomach haibadi chakhauda yauriba acid asa metal phawba tumhanba ngambagi sakti yauri. Number 11. Sak phajaba athiba khudingmakna luna tawnariba aikoi miyoibagi sense organ singi marakta ama oiriba skin sa miyoibagi haksangi khwaidagi chawba organ oiri. Chawrakpa magi arumba sa 6 pounds ki sangda oiri. Yu thakpa miyoi singi haksangda tainafam oiriba organ liver sa masagi apunba arumbagi 25% khaktadagi apunba mapung phaba organ oina regenerate tawba ngamjai. Adunani yu changnaina thakpasingna ka hena liver soktriba atoppa organ amada tainaba oiramnabadi kamdauba si haidana ka hena thakpadi phateko. Number 13. Nongmagi manungda miyoibagi haksangna saleba haibadi tin sa liter amagi mathakta puthoi. Number 14. Adomgi khonggi khujindagi khutki khujinna saruk ahum hena yangna sangi. Number 15. Aikoi miyoibagi mitsina tongan ba machu 2.3 million gi sangda khangba ngame. Number 16. Taibang miyoiba amana mana magi mapung phaba hingliba punsi haibadi mapok amada punsida puthokliba saleba haibadi tinsa mayai wairap chawba swimming pool ani da leiriba isinga yamba manana puthokpa ngame. Number 17. Aikoi miyoibagi yada yauriba enamel sa khwaidagi kanba amasung mineral khwaidagi yangna onthokpa ngamba substance oiri. Number 18. Pencil lising mapandagi hena hapa yaba carbon aikoi miyoibagi haksangda yauri. Number 19. Electric shear haibadi capital punishment pibada siznariba asigumnaba shear makhan asa dentist singna puthokhibani. Aroiba oiriba number 20. Lamjel yangbada maming chatliba amadi masada panba mamaibu manga suba makhong oina siznariba Kangaroo sa ahanba taibang khongdarakpa matamda ma masagi asangba sa inchi ama sangi haibadi aikoi miyoibana sariba Angoor ga Chaoba Manei.